ꯑꯩꯗꯤ ꯀꯔꯤꯝꯇꯁꯨ ꯍꯥꯏꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦ ꯑꯩꯗꯤ ꯑꯩ ꯏꯆꯥꯗꯣ ꯑꯩ ꯈꯨꯠꯇ ꯁꯤꯟꯅꯕꯤꯕꯗꯨꯅꯅꯦꯃꯤ ꯄꯥꯝꯃꯤꯁꯤ ꯃꯥꯅ ꯑꯁꯨꯛ ꯀꯨꯏꯕꯁꯨ ꯂꯩꯔꯤꯁꯦ ꯑꯩꯕꯨ ꯀꯗꯥꯏꯗꯅꯣꯁꯨ ꯈꯪꯗꯦ ꯑꯗꯨ ꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯁꯥꯎꯔꯝꯒꯅꯤꯕ ꯃꯥ ꯊꯤꯕ ꯂꯥꯛꯇꯦꯅ ꯑꯩ ꯁꯥꯎꯔꯝꯒꯅꯤꯕ ꯑꯩ ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯗꯣꯏꯁꯤꯕꯣ ꯑꯩꯅ ꯍꯥꯏꯗꯣꯏꯁꯤ Nasi tangani August ki tangani sida nuna recording lapse ayam awabasi Sunday nei lore asena haida thodusi aina sangam jungai ai mathang kudung phula mathang lapse gi horpaga lunena thoki ba thangdune lawi aina isanupi gi July gi tang taru sagonji misida mang jungai mang da aimon da thoki ba thangdusi ai sangna rakpa ai farm house nusina pai thoki ba khotpa kudung phula mathang ji lang kan da nimise no na chemistry oza amak minole raka kaisa bakka phone bogida neiba chemistry oza amak kida yana na kogi tuition hogi thembanu mini magi tuition hogada baji pumanga ga minu sa ado ai de hongni haina ai min chana thani aina tin chapa matam sida ma lambi da chana ai ga wari sanai sanawa matam da mana hai abung horendi pabung amu laanu kano tuition marakta tin tabugidi ai phone salaga adu physics keno je tuition je yaurage ma adudi pare nang yagadra adudi pare nang adudi nang chalo physics ki do lo ai ni amu ko laanu ko ma ga je wari sanaga ibani je ma tuition inda le ore ai marina tuition changi bagi tungjin da changi basina haujibu ki oina ki oiba ai nang da ma ki oba ni khom de na re ni ku pai ni ki de adu de ge yum da le hal ni se halak paga mu ai isanu bi ton bi luang bi lin thoi ngam bi gi thangna ba ma gi manau no piji luang bi samato bi ko ma ji school ihan ba 11 class ka ga do bi da ma ji samuru du le ba Little Master English Higher Secondary School da ihan ba school ka ba gi ni maje tasina masu tiji da tamungadabani adu dithoina hai babung tiji de ya matam de irang awbina class fazana tawdre hojiti koirei ba punjida ma boarding da nun thamo aijunit ki tuition coaching je na dawa leibanina ma boarding da nun thambiro na haidagi maje hojiki hariba samu Little Master sida admission tawbini adugo numisimakta da maju ahugi be asagi admission tawna ba idonka aigi ogina ba iyamba yama aku item bemga ningsan basat ka daw numa adu maina to na leiding sida ai junga le adu isanu pi ne degidi keno isanu pi to business isanu pa ne mabani school gi no sat khane adu gi matunda thilro hala ba matum sida amu isanu pa ji babung ai sanu gi ge ne yum de thoki matam sida di ai ngon da di sentrena kena logo chakrena idi khallaga idi mabungi ne moeni bet karakta ku pathaba ona khale mo pakthar adu da idi ipaga phone ama receive tawduna lei ngai da unknown number ama phone toraki number je no wai sane da tani je o anga ngum tamni nai je khallaga sentrena bi chakrena khallaga ina phone ji tamjala logo matamna su hojiki unknown ji thamgre amu aina call back taw matamna ai kano nubi macha ga kondomina parents amagi keno ni hairani adu habisdagi pare do mabung ju sakhrabani yorani dana haigre hoi pare na haiga ponje tamgre adu ngak lero mutungda ai keno ai gi si thoban dadi jiti abugi keno da leiba lamphengi gombire housing society gi da leiba isina phondore apuga apune sigi misanu bajiga sentranga gari thobu tamba sakrena o phare nei je adu hit haibaga se phare na haiga thamni ai puning sida isanu pi linthing no bisu yauna labani khanduna aina phol bet torana na saigya nunda
ꯑꯣ ꯏꯆꯥꯅꯨꯄꯤꯗꯣ ꯍꯜꯂꯦꯅ ꯑꯩ ꯍꯥꯏꯒꯅꯤ ꯑꯗꯒꯤ ꯉꯥꯏꯍꯥꯛ ꯁꯨꯝ ꯑꯩ ꯂꯩꯔꯦ ꯃꯇꯝ ꯀꯌꯥꯝ ꯍꯧꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯂꯩꯔꯤꯉꯩ ꯃꯔꯛꯇꯨꯗ ꯑꯩꯒꯤ ꯂꯤꯟꯊꯣꯏ ꯉꯝꯕꯤꯒꯤ ꯄꯣꯛꯄ ꯃꯃꯥꯅ ꯆꯪꯉꯤ ꯂꯤꯟꯊꯣꯏꯗꯤ ꯀꯗꯥꯏ ꯀꯩꯅꯣ ꯇꯧꯋꯦꯅ ꯑꯩꯅ ꯂꯤꯟꯊꯣꯏꯗꯤ ꯃꯣꯏ ꯇꯥꯃꯣꯒ ꯂꯩꯔꯝꯃꯅꯤ ꯏꯆꯦ ꯂꯥꯍꯣꯏꯗꯤ ꯌꯧꯔꯦ ꯅꯣꯏ ꯄꯥꯕꯨꯡꯒꯥꯏꯗꯤ ꯂꯩ ꯈꯣꯠꯂꯦꯅ ꯍꯥꯏꯌꯦꯕꯀꯣ ꯀꯩꯅꯣ ꯁꯦꯟꯇ꯭ꯔꯦꯜꯅ ꯂꯧꯗ꯭ꯔꯕ꯭ꯔꯥꯅ ꯑꯗꯨꯗꯒꯤ ꯅꯤꯡꯁꯤꯡꯉꯛꯄꯁꯤꯗꯒꯤ ꯐꯣꯟ ꯇꯧꯋꯦ ꯂꯤꯟꯊꯣꯏ ꯉꯝꯕꯤꯗ ꯃꯃꯥꯅ ꯐꯣꯟ ꯇꯧꯕ ꯃꯇꯝꯗ ꯄꯥꯏꯔꯛꯑꯦ ꯄꯥꯏꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯔꯛꯇꯨꯗ ꯐꯣꯟ ꯃꯨꯟꯈꯤꯕꯅꯦꯕ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯆꯥꯟꯅꯅ ꯂꯩꯔꯤꯉꯩꯗꯀꯣ ꯂꯩꯔꯤꯉꯩ ꯃꯔꯛꯁꯤꯗ ꯀꯩꯗꯧꯕꯗꯒꯤꯅ ꯌꯥꯝꯅ ꯋꯥꯔꯦ ꯑꯩꯈꯣꯏꯁꯤ ꯄꯣꯊꯥꯐꯝ ꯈꯪꯗꯗꯅ ꯂꯩꯔꯦ ꯀꯩꯗꯧꯕꯖꯥꯠꯅꯣꯅ ꯑꯗꯨꯃꯥꯏꯅ ꯂꯩꯔꯤꯉꯩꯁꯤꯗꯤ ꯁꯨꯝ ꯂꯩꯔꯕ ꯃꯇꯨꯡꯁꯤꯗ ꯀꯩꯗꯧꯁꯤꯒꯦ ꯇꯧꯔꯤꯉꯩꯗ ꯏꯆꯥꯅꯨꯄꯥꯗꯣ ꯏꯆꯥꯅꯨꯄꯤꯅꯦ ꯑꯗꯒꯤꯗꯤ ꯑꯩꯒꯤ ꯏꯆꯦꯅ ꯄꯣꯛꯄ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯏꯌꯥꯅꯨꯄꯥ ꯍꯥꯏꯇꯥꯔꯦ ꯑꯄꯨꯅꯦ ꯃꯣꯏꯁꯦ ꯍꯜꯂꯛꯄꯗꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛꯁꯤ ꯂꯤꯔꯦ ꯑꯗꯨꯗꯤ ꯃꯃꯥ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯌꯦꯡꯒꯦꯅ ꯃꯣꯏ ꯑꯍꯨꯝ ꯆꯠꯈ꯭ꯔꯦ ꯑꯃꯨꯛ ꯒꯥꯔꯤꯗ ꯃꯣꯏ ꯑꯍꯨꯝ ꯆꯠꯄ ꯃꯇꯝꯗ ꯀꯩꯁꯥꯝꯄꯥꯠꯇꯒꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯑꯩꯅ ꯉꯁꯥꯏ ꯂꯦꯞꯇꯣꯞꯇ ꯎꯠꯄ ꯃꯐꯝꯗꯣ ꯑꯗꯨꯒꯤꯗꯨꯃꯛ ꯃꯣꯏ ꯍꯧꯖꯤꯛꯀꯤ ꯏꯆꯥꯅꯨꯄꯤꯁꯤꯅꯦ ꯅꯨꯄꯥ ꯃꯆꯥꯁꯤꯅ ꯆꯠꯈ꯭ꯔꯦ ꯅꯨꯄꯥ ꯃꯆꯥꯁꯤ ꯅꯨꯄꯥ ꯀꯅꯥꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯑꯋꯥꯡ ꯊꯪꯕꯗ ꯑꯩꯈꯣꯏꯒꯤ ꯏꯃꯧ ꯅꯨꯄꯤꯁꯤꯡ ꯑꯃꯗ ꯃꯦꯊꯃꯦꯇꯤꯛꯁꯀꯤ 11 ꯀ꯭ꯂꯥꯁꯇ ꯇ꯭ꯌꯨꯁꯟ ꯇꯧꯔꯝꯕ ꯃꯦꯊꯃꯦꯇꯤꯛꯁꯀꯤꯗꯤ ꯃꯣꯏ ꯄꯨꯟꯅ ꯇꯧꯃꯤꯟꯅꯕ ꯇꯥꯏꯟꯗꯒꯤ ꯑꯉꯥꯡꯅꯦꯅ ꯍꯥꯏ ꯐꯔꯦꯅ ꯈꯜꯂꯒ ꯂꯩꯔꯦ ꯑꯩꯁꯨ ꯃꯣꯏ ꯍꯣꯔꯦꯟ ꯀꯩꯅꯣ ꯆꯠꯂꯨꯔ ꯍꯟꯖꯔꯅꯦꯅ ꯈꯜꯂꯒ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃꯨꯛ ꯁꯦꯟꯇ꯭ꯔꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤ ꯆꯠꯂꯨꯔꯦ ꯁꯦꯟꯇ꯭ꯔꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯒꯤ ꯍꯜꯂꯛꯄꯗꯁꯨ ꯍꯜꯂꯛꯑꯝꯗ꯭ꯔꯦ ꯑꯗꯨꯗꯒꯤꯗꯤ ꯅꯨꯡꯁꯥ ꯊꯤꯕꯗꯨꯒꯤ ꯁꯨꯝ ꯋꯥꯡꯉꯛꯄꯗꯒꯤꯗꯤ ꯅꯨꯄꯥ ꯃꯆꯥꯁꯤꯒꯤ ꯃꯌꯨꯝꯗ ꯆꯠꯂꯦ ꯑꯩꯅ ꯑꯗꯩꯗ ꯅꯨꯄꯥ ꯃꯆꯥꯒꯤ ꯃꯌꯨꯝꯁꯤꯗꯗꯤ ꯑꯩꯒꯤ ꯄꯣꯛꯃꯤꯟꯅꯕ ꯏꯌꯥꯝꯕ ꯑꯍꯟꯁꯤꯅꯗꯤ ꯆꯠꯂꯨꯅꯨ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯣ ꯍꯥꯏꯅ ꯍꯥꯏ ꯑꯩꯅ ꯐꯣꯟꯗꯨꯗ ꯉꯁꯥꯏꯒꯤ ꯃꯨꯟꯈꯤꯕꯒꯤ ꯀꯩꯀꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯆꯤꯡꯅꯕꯗꯨꯗ ꯆꯠꯂꯒ ꯑꯩꯅ ꯍꯪꯉꯤ ꯑꯉꯥꯡꯗꯨꯒꯤ ꯃꯌꯨꯝ ꯍꯪꯉꯒ ꯇꯧꯔꯀꯥꯟꯗ ꯑꯉꯥꯡꯗꯨꯒꯤ ꯃꯌꯨꯝ ꯆꯪꯕꯗ ꯑꯉꯥꯡꯗꯨꯒꯤ ꯑꯄꯣꯛꯄ ꯃꯃꯥꯗꯨꯃꯛ ꯊꯦꯡꯅꯔꯦ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯑꯗꯨꯗꯤ ꯃꯣꯏ ꯄꯥꯎꯡꯗꯨ ꯀꯧꯕꯤꯌꯨ ꯈꯣꯠꯂꯣꯅ ꯑꯩꯅ ꯍꯥꯏꯔꯦ ꯑꯗꯨꯕꯨ ꯃꯣꯏ ꯄꯥꯎꯡꯗꯨ ꯀꯧꯕ ꯐꯔꯛ ꯇꯥꯏꯅ ꯃꯌꯥꯝꯕ ꯌꯥꯏꯃꯗ ꯐꯣꯟ ꯇꯧꯏ ꯃꯥꯁꯨ ꯐꯣꯟ ꯕꯤꯖꯤ ꯑꯣꯏꯗꯨꯅ ꯐꯅꯌꯥꯝ ꯀꯨꯏꯅ ꯄꯥꯏꯔꯛꯇꯦ ꯑꯗꯨꯒꯤ ꯃꯊꯪꯗ ꯐꯣꯟ ꯃꯊꯪ ꯇꯧꯅ ꯀꯩꯅꯣ ꯇꯧꯔꯤ ꯅꯦꯠ ꯇꯧꯔꯤ ꯑꯗꯨ ꯇꯧꯔꯤ ꯌꯥꯝꯅ ꯆꯤꯜꯂꯦ ꯑꯗꯨ ꯃꯇꯨꯡꯗ ꯐꯅꯌꯥꯝ ꯀꯨꯏꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯍꯥꯏꯔꯦ ꯑꯩꯁꯦ ꯂꯤꯟꯊꯣꯏ ꯉꯝꯕꯤꯕꯨ ꯍꯦꯛ ꯄꯣꯛꯄ ꯃꯄꯥꯅꯤ ꯅꯣꯏꯅ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯇꯧꯁꯤ ꯃꯤ ꯃꯌꯥꯝ ꯃꯥꯡꯗ ꯌꯥꯝꯅ ꯂꯥꯡꯗꯕꯤꯗ ꯀꯩꯅꯣ ꯇꯧꯕꯤꯔꯣ ꯑꯩ ꯂꯧꯕꯁꯨ ꯂꯥꯛꯆꯒꯦ ꯅꯣꯏꯅ ꯑꯄꯥꯝꯕ ꯀꯩꯒꯤꯅꯣꯅ ꯑꯩꯁꯦ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯄꯗꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯕ ꯃꯇꯨꯡꯁꯤꯗ ꯑꯩꯁꯦ ꯊꯣꯛꯂꯛꯑꯦ ꯑꯩ ꯄꯨꯡ 3 ꯄꯨꯡꯗꯨꯗ ꯄꯥꯎ ꯍꯥꯏꯕꯤꯔꯣꯅ ꯄꯨꯡ 3 ꯌꯧꯔꯦ ꯄꯥꯎ ꯍꯥꯏꯔꯛꯇ꯭ꯔꯦ ꯑꯃꯨꯛꯁꯨ ꯆꯠꯂꯦ ꯑꯩꯅ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯋꯥꯔꯤꯁꯦ ꯈꯔ ꯁꯝꯃꯕꯅꯤꯀꯣ ꯑꯗꯒꯤ ꯑꯩꯒꯤ ꯄꯣꯛꯃꯤꯟꯅꯕ ꯏꯆꯦꯁꯤꯡ ꯑꯗꯒꯤꯗꯤ ꯏꯇꯦꯝꯕꯦꯝꯁꯤꯡ ꯑꯩꯈꯣꯏ ꯇꯥꯃꯣꯒꯤ ꯏꯇꯦꯝꯕꯦꯝꯁꯤꯡ ꯄꯨꯟꯅ ꯑꯃꯨꯛ ꯏꯆꯦ ꯑꯣꯏꯅ ꯆꯠꯂꯒ ꯅꯨꯄꯥ ꯃꯌꯨꯝꯗꯨ ꯑꯃꯨꯛ ꯍꯥꯏꯔꯨꯔꯦ ꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯑꯦ ꯅꯣꯡꯁꯨ ꯌꯥꯝꯅ ꯇꯥꯏ ꯑꯗꯨꯒꯤ ꯃꯔꯛꯇ ꯇꯧꯐꯝ ꯈꯪꯗꯕꯅꯤꯅ ꯃꯁꯤ ꯄꯨꯂꯤꯁꯇ ꯇꯥꯍꯧꯕꯅ ꯐꯔꯗ ꯃꯥꯜꯂꯦꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯒ ꯂꯝꯐꯦꯟꯗ ꯆꯠꯂꯦ ꯒꯥꯔꯤ ꯇꯣꯡꯉꯒ ꯂꯝꯐꯦꯟꯗ ꯆꯠꯄꯗꯒꯤ ꯑꯃꯨꯛ ꯂꯝꯐꯦꯟꯅ ꯍꯥꯏꯔꯤꯕ ꯋꯥꯔꯤꯗꯣ ꯀꯩꯁꯥꯝꯄꯥꯠꯇꯒꯤ ꯑꯣꯏꯕꯅꯤꯅ ꯂꯝꯐꯦꯟꯒꯤ ꯖꯨꯔꯤꯗꯤꯛꯁꯟ ꯋꯥꯡꯃ ꯑꯣꯏꯔꯦ ꯑꯩꯈꯣꯏꯅꯕꯨꯗꯤ ꯂꯝꯐꯦꯟꯅ ꯄꯦꯁꯅ ꯀꯣꯟꯖꯔꯒꯁꯨ ꯂꯝꯐꯦꯟꯒꯤ ꯖꯨꯔꯤꯗꯤꯛꯁꯟ ꯋꯥꯡꯃ ꯂꯥꯛꯑꯝꯕꯅꯤꯅ ꯏꯝꯐꯥꯜ ꯄꯦꯁꯇ ꯇꯧꯕꯤꯔꯣꯅ ꯍꯥꯏꯔꯛꯑꯦ ꯑꯗꯩ ꯏꯝꯐꯥꯜ ꯄꯦꯁꯇ ꯆꯠꯂꯒ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯏꯝꯐꯥꯜ ꯄꯦꯁꯀꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯁꯅꯥꯖꯥꯎꯕꯤꯅ ꯃꯦꯗꯥꯝ ꯁꯅꯥꯖꯥꯎꯕꯤꯅ ꯐꯣꯟ ꯇꯧꯔꯛꯏ ꯅꯨꯄꯥ ꯃꯌꯨꯝꯗ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤ ꯂꯥꯛꯑꯦ ꯃꯔꯛꯁꯤꯗ ꯅꯣꯡꯁꯨ ꯆꯨꯔꯤꯀꯣ ꯃꯔꯛꯁꯤꯗ ꯑꯩꯅ ꯑꯃꯨꯛ ꯌꯨꯝꯗ ꯇꯥꯃꯣꯗ ꯍꯥꯏꯔꯦ ꯑꯩꯈꯣꯏ ꯇꯥꯃꯣ ꯑꯆꯧꯕꯅ ꯍꯥꯏꯔꯦ ꯅꯪꯒꯗꯤ ꯃꯣꯏꯒ ꯎꯅꯔꯅꯨ ꯅꯣꯏ ꯅꯌꯥꯝꯕ ꯅꯣꯏ ꯇꯥꯃꯣ ꯈꯪ ꯎꯅꯍꯜꯂꯣꯅ ꯑꯩ ꯍꯦꯛ ꯊꯪꯅꯕ ꯏꯌꯥꯝꯕ ꯕꯤꯀ꯭ꯔꯝꯖꯤꯠꯅ ꯂꯩ ꯃꯣꯏꯒ ꯎꯅꯔꯒ ꯂꯩꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯨꯗꯒꯤꯗꯤ ꯅꯨꯃꯤꯠꯇꯨꯃ ꯑꯃꯨꯛ ꯑꯊꯦꯡꯕꯗ ꯑꯃꯨꯛ ꯑꯩꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯐꯣꯟ ꯇꯧꯔꯦ ꯑꯗꯨꯕꯨ ꯃꯣꯏ ꯍꯜꯂꯛꯄꯒꯤ ꯄꯥꯎ ꯇꯥꯗ꯭ꯔꯦ ꯅꯣꯡꯉꯥꯜꯂꯦ ꯅꯣꯡꯉꯥꯟꯕꯁꯤꯗꯗꯤ ꯋꯥꯈꯜ ꯑꯃ ꯈꯜꯂꯦ ꯑꯩꯈꯣꯏ ꯍꯧꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯤ ꯃꯆꯥꯁꯦ ꯃꯣꯏ ꯀꯩꯅꯣ ꯇꯧꯔꯒ ꯆꯦꯟꯕ ꯍꯥꯏꯗꯣꯛꯀꯗꯧꯔꯥ ꯌꯦꯡꯉꯁꯦꯅ ꯁꯨꯃꯥꯡꯗ ꯂꯣꯡꯁꯤꯠ ꯅꯥꯟꯊꯣꯛꯇꯅ ꯐꯛ ꯅꯨꯡ ꯊꯥꯗꯅ ꯃꯣꯏ ꯂꯥꯛꯄꯗ ꯆꯥꯅ ꯊꯛꯅꯕ ꯑꯦꯔꯦꯟꯖ ꯇꯧꯗꯨꯅ ꯂꯩꯔꯦ ꯃꯇꯝꯁꯤꯗ ꯅꯨꯄꯥ ꯃꯌꯨꯝꯗꯒꯤ ꯐꯣꯟ ꯇꯧꯔꯛꯏ ꯁꯤ ꯀ꯭ꯂꯣꯖꯤꯠ ꯍꯣꯏꯒꯤ ꯀꯥꯏꯋꯥꯏꯗꯅꯣ ꯀ꯭ꯂꯣꯖꯤꯠꯃꯛꯀꯤ ꯃꯆꯥꯅꯤ ꯈꯣꯠꯅꯦꯅ ꯑꯩꯈꯣꯏ ꯏꯇꯩꯃꯅ ꯈꯨꯝꯃꯦ ꯑꯗꯒꯤꯗꯤ ꯑꯗꯨꯗꯤ ꯐꯔꯦ ꯑꯩꯈꯣꯏ ꯀꯩ ꯁꯦꯠꯂꯒ ꯂꯥꯛꯆꯧꯒꯦꯅ ꯍꯪꯉꯦ ꯐꯤꯔꯣꯜ ꯀꯩ ꯁꯦꯠꯂ ꯅꯣꯏꯒꯤ ꯐꯤꯔꯣꯜꯗꯣ ꯂꯥꯏꯔꯤ ꯅꯣꯏ ꯅꯨꯄꯥ ꯃꯆꯥ ꯅꯨꯄꯤ ꯃꯆꯥꯗꯣ ꯂꯩꯔꯕ꯭ꯔꯥꯅ ꯍꯪꯉꯤ ꯂꯩꯇ꯭ꯔꯤ ꯑꯗꯨꯏꯗꯤ ꯀꯃꯥꯏꯅ ꯐꯤ ꯁꯦꯠꯂ ꯂꯥꯛꯀꯗꯣꯏꯅꯣ ꯐꯤꯔꯣꯜ ꯐꯤꯖꯣꯜ ꯀꯩꯀꯩ ꯁꯦꯠꯂ ꯅꯣꯏ ꯀꯦꯖꯨꯋꯦꯜꯗ ꯂꯥꯛꯑꯣ ꯑꯗꯨ ꯋꯥ ꯇꯥꯟꯅꯁꯦꯅ ꯍꯥꯏꯔꯦ ꯑꯗꯨꯏ ꯃꯣꯏ ꯀꯦꯖꯨꯋꯦꯜ ꯗ꯭ꯔꯦꯁꯇ ꯂꯥꯛꯑꯦ ꯀꯦꯖꯨꯋꯦꯜ ꯗ꯭ꯔꯦꯁꯇ ꯂꯥꯛꯑ ꯃꯇꯨꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯋꯥꯔꯤ ꯁꯥꯟꯅꯔ ꯃꯇꯨꯡꯗ ꯑꯗꯨꯗꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯆꯠꯂꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯤꯃꯤꯟꯅꯔꯁꯦꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯑꯩꯈꯣꯏ ꯂꯥꯛꯑꯒ ꯑꯃꯨꯛ ꯐꯧꯕꯥꯎꯆꯥꯎ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝꯅ ꯄꯤꯕ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯐꯧꯕꯥꯎꯆꯥꯎ ꯊꯧꯕ ꯂꯝꯕꯤꯗ ꯆꯠꯅ ꯊꯤꯔꯦ ꯑꯗꯨꯒ ꯍꯜꯂꯛꯑꯦ
ꯂꯥꯁ ꯂꯣꯀꯦꯁꯟꯁꯦ ꯍꯧꯖꯤꯛꯀꯤ ꯀꯧꯇꯥ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯒꯤ ꯀꯩꯅꯣ ꯇꯧꯕꯁꯦ ꯑꯗꯨꯕꯨꯒꯤ ꯃꯐꯝꯗ ꯆꯠꯂꯒ ꯊꯤꯔꯦ ꯍꯜꯂꯦ ꯅꯣꯡꯉꯥꯟꯕꯗꯁꯨ ꯀꯩꯅꯣ ꯇꯧꯔꯦ ꯅꯣꯡꯉꯥꯟꯕꯗꯁꯨ ꯋꯥꯔꯤꯗꯨ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗ ꯃꯣꯏꯅ ꯃꯇꯝ ꯄꯤꯕꯤꯌꯣꯅ ꯍꯥꯏ ꯑꯗꯨꯒꯤ ꯃꯔꯛꯁꯤꯗ ꯍꯧꯖꯤꯛꯐꯥꯎꯗ ꯉꯁꯤꯐꯥꯎꯗ ꯈꯪꯗꯅ ꯂꯩꯔꯤꯁꯤꯅꯤ ꯋꯥꯔꯤ ꯃꯔꯛꯇꯣ ꯃꯌꯥꯝꯕꯨꯗꯤ ꯂꯩꯔꯦꯀꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛꯐꯥꯎꯗ ꯈꯪꯗꯅ ꯂꯩꯔꯤꯁꯤꯅꯤ ꯑꯗꯣ ꯑꯣꯖꯥ ꯀꯩꯅꯣꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯥꯖꯕꯗ ꯍꯧꯖꯤꯛꯀꯤ ꯑꯣꯖꯥꯒꯤ ꯂꯥꯁ ꯂꯣꯀꯦꯁꯟꯁꯦ ꯀꯨꯀꯤꯒꯤ ꯑꯦꯔꯤꯌꯥꯗ ꯐꯪꯉꯦ ꯈꯣꯠꯂꯦꯅ ꯍꯥꯏꯐꯦꯠ ꯑꯗꯨꯃꯥꯏꯅ ꯇꯥꯖꯩꯌꯦꯕꯀꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯃꯇꯥꯡꯗꯣ ꯑꯗꯨꯋꯥꯏꯗ ꯑꯣꯏꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯁꯦ ꯑꯇꯩꯒꯤ ꯀꯩꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯊꯤꯔꯤꯕ ꯃꯐꯝꯗꯣ ꯂꯥꯁ ꯂꯣꯀꯦꯁꯟ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯈꯤꯕꯗꯣ ꯑꯗꯨꯒꯤ ꯂꯥꯁ ꯂꯣꯀꯦꯁꯟꯗ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯈꯤꯕ ꯃꯇꯝꯁꯤꯒꯤꯗꯒꯤ ꯑꯩꯈꯣꯏꯅ ꯀꯣꯏꯊꯤ ꯊꯤꯕ ꯀꯣꯏꯆꯠ ꯆꯠꯇꯅ ꯊꯤꯔꯛꯄ ꯃꯇꯝꯁꯤꯗ ꯃꯤ ꯃꯌꯥꯝꯅ ꯔꯤꯃꯔ ꯃꯌꯥꯝꯁꯨ ꯊꯣꯛꯂꯛꯑꯦ ꯁꯦꯜꯐꯤ ꯅꯝꯕꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯀꯩꯅꯣ ꯇꯧꯋꯦ ꯅꯠꯇꯅ ꯇꯧ ꯃꯌꯥꯝ ꯍꯥꯏꯁꯤꯅ ꯐꯣꯇꯣ ꯀꯥꯞꯀꯦ ꯇꯧꯕꯗꯤ ꯒꯥꯔꯤꯗ ꯄꯨꯔ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯈꯣꯠꯇꯣꯛꯈ꯭ꯔꯦ ꯀꯥꯏꯅ ꯃꯌꯥꯝ ꯂꯣꯏ ꯅꯥꯏꯌꯦꯕ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯏꯁꯦ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗ ꯂꯥꯛꯑꯦ ꯑꯗꯥꯒꯤ ꯃꯇꯥꯡꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗꯀꯣ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯣꯏꯒꯤꯁꯦ ꯑꯩꯈꯣꯏ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯅꯕꯀꯣ ꯂꯩꯇꯣꯟꯗ ꯁꯔꯨ ꯄꯥꯟꯗꯦ ꯍꯥꯏꯅꯤꯡꯕ ꯍꯥꯏ ꯑꯗꯨꯒꯤ ꯐꯤꯕꯝꯒ ꯆꯞ ꯃꯥꯟꯅꯅ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯋꯥꯕ ꯂꯣꯏꯁꯤꯟꯕ ꯅꯨꯃꯤꯠꯅꯤꯅ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯁꯤ ꯄꯥꯎꯁꯤ ꯇꯝꯖꯒꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯍꯥꯏꯔꯤꯕ ꯏꯆꯥꯁꯤꯡꯒꯤ ꯐꯣꯟ ꯃꯥꯡꯈ꯭ꯔꯦꯅ ꯍꯥꯏꯔꯕ ꯃꯇꯨꯡꯁꯤ ꯃꯈꯣꯏꯅ ꯄꯥꯎ ꯑꯃꯠꯇ ꯐꯪꯗ꯭ꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯇꯥꯡ ꯀꯩꯅꯣꯒꯤ ꯃꯇꯨꯡꯁꯤꯗ ꯃꯈꯣꯏꯅ ꯅꯨꯄꯥꯒꯤ ꯏꯔꯣꯏꯕ ꯂꯥꯁ ꯂꯣꯀꯦꯁꯟꯁꯦ ꯂꯝꯗꯥꯟꯗ ꯑꯣꯏꯔꯦꯅ ꯄꯤꯔꯛꯑꯦꯕ ꯂꯝꯗꯥꯟꯗ ꯑꯣꯏꯔꯦꯅ ꯍꯥꯏꯔ ꯃꯇꯨꯡꯁꯤꯗ ꯑꯗꯨꯒꯤ ꯃꯊꯪꯁꯤꯗ ꯑꯩꯈꯣꯏꯅ ꯃꯥꯡꯕꯁꯤ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯏꯆꯥꯅꯨꯄꯤꯒꯤ ꯀꯩꯒꯤ ꯐꯣꯇꯣ ꯀꯥꯞꯅꯕ ꯄ꯭ꯂꯥꯟ ꯇꯧꯕ ꯃꯇꯝꯁꯤꯗ ꯏꯆꯥꯅꯨꯄꯤꯒꯤ ꯑꯙꯔꯅꯦ ꯑꯗꯒꯤ ꯅꯨꯄꯥ ꯃꯆꯥꯁꯤꯒꯤ ꯑꯙꯔꯅꯦ ꯇꯦꯝꯄꯔ ꯇꯧꯔꯒ ꯁꯦꯝꯗꯣꯛꯑꯝꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝꯒꯤ ꯀꯥꯗ ꯎꯠꯂꯦ ꯑꯗꯨꯗꯒꯤꯗꯤ ꯑꯩ ꯏꯆꯥꯅꯨꯄꯤꯒꯤ ꯐꯣꯇꯣ ꯈꯕꯔꯗ ꯍꯥꯞꯀꯦ ꯈꯜꯂꯝꯕꯁꯤ ꯈꯪꯗꯣꯛꯄꯤ ꯃꯇꯝꯗꯁꯨ ꯈꯕꯔꯗ ꯍꯥꯞꯇꯕꯒꯤ ꯅꯣꯏ ꯑꯗꯨꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯕ ꯀꯦꯁ ꯑꯗꯨꯗꯨ ꯀꯥꯏꯅ ꯑꯩꯅ ꯍꯥꯏꯕꯗ ꯃꯥꯏꯅꯔꯅꯤ ꯃꯥꯏꯅꯔꯁꯤ ꯃꯃꯤꯡꯗꯒꯤ ꯃꯁꯛꯇꯒꯤ ꯍꯥꯞꯄꯕꯨ ꯌꯥꯗꯕꯅꯤ ꯑꯩ ꯐꯖꯅ ꯅꯣꯂꯦꯖ ꯂꯩ ꯀꯥꯏꯅ ꯍꯥꯏꯅꯔꯒ ꯂꯩꯔꯕ ꯃꯇꯨꯡꯁꯤꯗ ꯇꯥꯏꯌꯦꯟꯗ ꯑꯩꯅ ꯗꯔꯀꯥꯔ ꯁꯥꯔꯨꯕꯒꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕꯀꯤ ꯀꯥꯡꯕꯨꯅ ꯀꯧꯔꯛꯇꯅ ꯑꯩ ꯆꯠꯂꯒꯦꯅ ꯑꯩ ꯂꯥꯛꯑꯦ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯑꯩ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯅ ꯀꯞꯄꯒ ꯇꯝꯃꯦ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯇꯝꯕ ꯃꯇꯝꯗ ꯃꯇꯝꯗꯨꯗ ꯅꯨꯄꯥ ꯃꯌꯨꯝꯅ ꯀꯤꯌꯥꯔ ꯂꯧꯍꯧꯗꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯤꯡꯗꯨꯁꯨ ꯑꯩꯅ ꯇꯝꯃꯦ ꯃꯣꯏ ꯏꯃꯨꯡꯗ ꯃꯆꯥ ꯃꯥꯡꯈꯤꯕꯒꯤ ꯀꯤꯌꯥꯔꯂꯦꯁ ꯑꯣꯏꯕ ꯄꯣꯠ ꯑꯩꯅ ꯅꯉꯣꯟꯗ ꯐꯥꯎꯈꯤꯕꯁꯤꯡꯗꯨꯁꯨ ꯋꯥꯔꯤ ꯍꯥꯏꯔꯦ ꯑꯩꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯣꯠꯁꯤꯟꯕꯅꯦꯅ ꯈꯟꯕ ꯋꯥꯔꯤꯁꯤꯡꯗꯨꯁꯨ ꯍꯥꯏꯔꯦ ꯑꯗꯨꯒꯤ ꯂꯣꯏꯅꯃꯛꯇꯣ ꯂꯣꯏꯁꯤꯜꯂꯛꯄꯗ ꯏꯔꯣꯏ ꯂꯣꯏꯕꯗ ꯅꯨꯡꯗꯥꯡ ꯑꯃ ꯇꯥꯡ 10ꯒꯤꯗ ꯐꯣꯟ ꯇꯧꯔꯛ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯁꯦꯟꯇ꯭ꯔꯦꯜꯒꯤꯗ ꯐꯣꯟ ꯇꯧꯔꯝꯕ ꯃꯤꯁ ꯀꯣꯜ ꯄꯤꯔꯝꯃꯒ ꯇꯝꯕꯤꯕ ꯐꯣꯟ ꯇꯧꯔꯝꯕꯒꯤ ꯋꯥꯔꯤꯗꯣ ꯑꯗꯨꯁꯨ ꯅꯨꯃꯤꯠꯇꯨꯃ ꯇꯥꯡ 12ꯗꯨꯃ ꯀꯥꯎꯈ꯭ꯔꯦ ꯇꯥꯡ 23ꯒꯤ ꯁꯟꯗꯥꯋꯥꯏꯔꯝꯗ ꯅꯤꯡꯁꯤꯡꯉꯛꯇꯅ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯦ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯃꯇꯝꯗꯗꯤ ꯇꯥꯡ 18ꯗ ꯇꯥꯡ 10ꯒ ꯇꯧꯕꯅꯤꯀꯣ 18ꯒꯤ ꯃꯣꯔꯅꯤꯡꯗꯗꯤ ꯍꯥꯏꯔꯤꯕ ꯁꯤꯝ ꯁꯤꯟꯗꯣꯛꯑꯒ ꯄꯥꯏꯔꯤꯕ ꯍꯦꯟꯁꯦꯠ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤꯕꯁꯦ ꯗꯥꯏꯅꯥ ꯁꯤꯃꯔꯦ ꯀꯧꯕ ꯅꯨꯄꯤ ꯑꯃꯒꯤ ꯃꯃꯤꯡꯗꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯤꯅ ꯅꯨꯄꯥ ꯃꯆꯥꯁꯤꯒꯤ ꯍꯦꯟꯁꯦꯠꯁꯤꯗ ꯁꯤꯜꯂꯒ ꯄꯥꯏꯕꯅꯤ ꯈꯣꯠꯄꯅꯦꯅ ꯃꯃꯤꯡ ꯗꯤꯇꯦꯜꯁ ꯄꯤꯔꯛꯑꯦ ꯄꯤꯔꯛꯄ ꯃꯇꯝꯁꯤꯗ ꯑꯗꯨꯛ ꯌꯥꯝ ꯁꯥꯡꯕꯗꯣ ꯑꯩꯈꯣꯏꯅ ꯍꯥꯏꯔꯀꯥꯟꯗ ꯃꯣꯏꯅ ꯍꯥꯏꯔꯛꯄ ꯇꯥꯡ 9ꯒꯤ ꯃꯣꯔꯅꯤꯡꯗꯒꯤ ꯁꯤꯟꯗꯣꯛꯈ꯭ꯔꯕꯅꯦꯁꯦ ꯑꯗꯨꯒꯨꯝꯕ ꯁꯔꯀꯥꯔꯒꯤ ꯑꯍꯣꯕ ꯑꯗꯨꯗꯒꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯍꯣꯡꯕ ꯃꯇꯨꯡꯁꯤꯗ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯄꯥꯎꯁꯤꯡ ꯑꯩꯈꯣꯏꯅ ꯁꯤꯠꯇꯤꯡ ꯄ꯭ꯔꯣꯇꯦꯁ ꯇꯥꯡ 10 ꯇꯧꯔꯕ ꯃꯇꯨꯡꯗ ꯀꯨꯟꯃꯥꯊꯣꯏ ꯗꯨꯅ ꯑꯃꯨꯛ PG ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯒꯤ ꯁꯥꯇ꯭ꯔꯁꯤꯡꯅ ꯃꯥꯡꯈꯤꯕ ꯁꯥꯇ꯭ꯔ ꯄꯨꯊꯣꯛꯎ ꯀꯥꯏꯅ ꯍꯥꯏꯌꯦꯕ ꯇꯥꯡ 9ꯗꯒꯤꯅ ꯇꯥꯡ 19 ꯐꯥꯎꯕꯗ ꯁꯤꯝꯗꯨ ꯀꯩꯅꯣ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝꯒꯤ ꯌꯥꯝ ꯑꯦꯛꯇꯤꯚ ꯑꯣꯏꯔꯕ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯑꯗꯨ ꯌꯥꯝꯅ ꯚꯥꯔꯠ ꯁꯔꯀꯥꯔꯒꯤ ꯑꯗꯨ ꯌꯥꯝꯅ ꯂꯤꯡꯅꯕꯁꯤꯡꯗꯨꯅ ꯉꯁꯤꯐꯥꯎꯗ ꯗꯤꯇꯦꯛ ꯇꯧꯗꯕ ꯉꯁꯤꯗꯤ ꯍꯧꯖꯤꯛꯐꯥꯎꯗ ꯉꯔꯥꯡ ꯒꯕꯔꯅꯔ ꯎꯅꯕꯗꯁꯨ ꯉꯥꯏ ꯑꯗꯨꯃꯛꯀꯤ ꯄꯔꯐꯣꯔꯃꯦꯟꯁꯇꯣ ꯂꯩꯇꯕ ꯃꯈꯣꯏꯅ ꯇꯧꯔꯤꯁꯦ ꯀꯗꯥꯏꯗꯅꯣ ꯇꯣꯂꯣꯞꯇꯣ ꯈꯛꯇꯪ ꯉꯥꯏꯔꯒ ꯂꯩꯕ꯭ꯔꯥ ꯀꯥꯏꯅ ꯍꯥꯏꯅꯤꯡꯉꯛꯄ ꯑꯗꯨꯃꯛ ꯍꯥꯏꯔꯒꯗꯤ ꯁꯥꯎꯒꯗꯕꯀꯣ ꯉꯥꯒꯤ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯃꯇꯦꯛ ꯑꯃꯇꯪ ꯑꯣꯏꯁꯨ ꯍꯥꯏꯕꯤꯌꯨ ꯑꯗꯨꯝ ꯑꯩꯒꯤ ꯏꯆꯥꯗꯨꯗ ꯐꯪꯍꯟꯕꯤꯌꯣ ꯑꯗꯨ ꯌꯥꯝ ꯇꯦꯜꯂꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯗꯤ ꯀꯔꯤꯝꯇꯁꯨ ꯍꯥꯏꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦ ꯑꯩꯗꯤ ꯑꯩ ꯏꯆꯥꯗꯣ ꯑꯩ ꯈꯨꯠꯇ ꯁꯤꯟꯅꯕꯤꯕꯗꯨꯅꯅꯦꯃꯤ ꯄꯥꯝꯃꯤꯁꯤ ꯃꯥꯅ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯂꯩꯔꯤꯁꯦ ꯑꯩꯕꯨ ꯀꯗꯥꯏꯗꯅꯣꯁꯨ ꯈꯪꯗꯦ ꯑꯗꯨ ꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯁꯥꯎꯔꯝꯒꯅꯤꯕ ꯃꯥ ꯊꯤꯕ ꯂꯥꯛꯇꯦꯅ ꯑꯩ ꯁꯥꯎꯔꯝꯒꯅꯤꯕ ꯑꯩ ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯗꯣꯏꯁꯤꯕꯣ ꯑꯩꯅ ꯍꯥꯏꯗꯣꯏꯁꯤ ꯀꯩꯅꯣ
ꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯂꯥꯎꯔꯤꯕ ꯃꯌꯥꯝ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯊꯣꯛꯂꯛꯇꯅ ꯂꯥꯎꯕꯤꯗꯅ ꯇꯧꯔꯤꯕꯁꯦ ꯁꯤ ꯐꯥꯎꯕ ꯉꯁꯤ ꯐꯥꯎꯕ ꯅꯪꯒꯤ ꯅꯆꯥꯗꯣ ꯑꯩꯈꯣꯏꯅ ꯊꯤꯔꯤꯅꯦ ꯈꯪꯉꯤꯅꯦ ꯍꯥꯏꯕꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗꯒꯤ ꯑꯩꯈꯣꯏ ꯔꯤꯄ꯭ꯂꯥꯏ ꯐꯪꯉꯝꯗꯦ ꯒꯣꯔꯃꯦꯟꯁꯤꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯁꯨ ꯍꯥꯏꯕ ꯉꯝꯗꯦ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯏꯅ ꯂꯩꯕꯤꯔꯦ ꯍꯥꯏꯔꯒ ꯁꯨꯛ ꯁꯥꯡꯉꯕ ꯃꯇꯝꯁꯤ ꯐꯥꯎꯕ ꯅꯈꯣꯏꯗꯃꯛꯇ ꯑꯩꯈꯣꯏꯅ ꯁꯤ ꯇꯧꯔꯤꯅꯦ ꯍꯥꯏꯕꯁꯦ ꯉꯁꯤ ꯐꯥꯎꯕ ꯒꯣꯔꯃꯦꯟ ꯁꯥꯏꯠꯇꯒꯤ ꯔꯤꯄ꯭ꯂꯥꯏ ꯑꯝꯇ ꯐꯪꯕ ꯉꯝꯗꯦꯕ ꯑꯩꯈꯣꯏꯅ ꯍꯪꯖꯔꯨꯔ ꯐꯥꯎꯕ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯍꯪꯖꯤꯜꯂꯛꯑꯦꯕ ꯅꯣꯏ ꯀꯔꯤ ꯄꯥꯎ ꯂꯩꯒꯦꯅ ꯀꯔꯤꯅꯣꯕ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯍꯪꯗꯣꯔꯤ ꯀꯣꯏꯁꯟꯁꯦ ꯑꯗꯨꯗ ꯅꯠꯇꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯏꯆꯝ ꯆꯝꯕ ꯙꯔꯅꯥ ꯑꯃ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯌꯥꯝꯗ ꯄꯕ꯭ꯂꯤꯁ ꯇꯧꯖꯒꯦ ꯍꯥꯏꯕ ꯅꯣꯏ ꯇꯧꯕ ꯌꯥꯔꯣꯏ ꯇꯧꯒꯅꯨ ꯃꯗꯨ ꯑꯣꯏꯔꯣꯏꯗꯕꯅꯤ ꯍꯥꯏꯕꯐꯥꯎ ꯍꯥꯏꯕꯤꯔꯛꯄ ꯌꯥꯎꯋꯦ ꯌꯥꯝꯅ ꯅꯤꯡꯕ ꯀꯥꯏꯕ ꯀꯔꯤ ꯍꯥꯏꯅꯤ ꯇꯧꯐꯝ ꯈꯪꯍꯟꯗꯕ ꯅꯨꯡꯁꯤꯈ꯭ꯔꯕ ꯑꯣꯡꯂꯤ ꯌꯥꯝ ꯌꯪ ꯑꯣꯏꯕ ꯅꯨꯄꯤ ꯃꯆꯥ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯀꯔꯤ ꯍꯥꯏꯅꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯦ ꯑꯣꯡꯂꯤ 17 years ꯈꯛꯇ ꯉꯥꯏꯖꯔꯤ ꯃꯃꯥꯗꯤ ꯅꯣꯡꯃꯒꯤ ꯎꯗꯕꯁꯤꯗ ꯍꯧꯖꯤꯛ ꯀꯞꯇꯅ ꯑꯗꯨꯝ ꯂꯦꯟꯗꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯄꯤꯕ ꯌꯥꯕ ꯑꯦꯁꯤ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦꯕ ꯑꯗꯨꯅ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯊꯤꯕꯤꯌꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯖꯕ ꯅꯠꯇꯅ ꯑꯩꯈꯣꯏ ꯎꯄꯥꯏ ꯂꯩꯖꯗꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯠ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯛꯏꯕ ꯑꯩꯈꯣꯏꯒꯤ ꯏꯊꯅꯤꯛ ꯋꯥꯔꯁꯤꯗ ꯑꯗꯨꯒꯨꯝꯕ ꯏꯅꯣꯁꯦꯟ ꯑꯣꯏꯕ ꯑꯉꯥꯡꯁꯤꯡꯁꯦ ꯆꯤꯡꯁꯤꯟꯕꯁꯤ ꯌꯥꯝꯅ ꯂꯥꯜꯂꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯃꯤꯉꯣꯟꯗ ꯍꯥꯏꯗꯣꯛꯇꯕꯒꯤ ꯋꯥꯅꯤ ꯀꯅꯥꯅꯣ ꯁꯤ ꯂꯣꯏꯅ ꯈꯪꯕ ꯉꯥꯛꯇꯅꯤ ꯃꯍꯩꯔꯣꯏ ꯀꯨꯀꯤꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯡ ꯑꯩꯈꯣꯏꯅ ꯀꯜꯂꯒ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯊꯤꯟꯈꯤꯕꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯕꯅꯤ ꯑꯁꯦꯡꯕꯁꯨꯅꯤ ꯐꯣꯇꯣꯁꯨ ꯂꯩ ꯑꯩꯒꯤ ꯃꯣꯕꯥꯏꯜꯗ ꯌꯥꯎꯔꯤ ꯐꯅꯦꯛ ꯁꯦꯠꯂꯒ ꯊꯤꯟꯕꯒꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯑꯉꯥꯡꯁꯤꯡꯗꯨꯗꯤ ꯏꯅꯣꯁꯦꯟꯅꯤ ꯃꯥꯒꯤ ꯃꯃꯤꯡꯁꯤꯃꯛ ꯂꯨꯋꯥꯡꯕꯤ ꯂꯤꯟꯊꯣꯏꯉꯝꯕꯤ ꯍꯤꯖꯝ ꯍꯥꯏꯕꯅꯤ ꯂꯨꯋꯥꯡꯕꯤ ꯍꯥꯏꯕꯁꯤ ꯂꯨꯋꯥꯡ ꯆꯅꯨ ꯈꯛꯇꯒꯤ ꯅꯠꯇꯦ ꯀꯣꯛ ꯌꯥꯝꯅ ꯋꯥꯡꯉꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯂꯨꯋꯥꯡꯕꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯂꯤꯟꯊꯣꯏꯉꯝꯕꯤ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨ ꯃꯌꯥꯝꯅ ꯈꯪꯕꯤꯗꯨꯅꯤ ꯑꯗꯨꯒ ꯍꯤꯖꯝ ꯍꯥꯏꯁꯤꯅ ꯁꯥꯒꯩꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯄꯣꯠ ꯅꯠꯇ꯭ꯔꯦ ꯑꯗꯨꯅꯦꯕ ꯃꯥ ꯍꯧꯕꯗꯒꯤꯁꯨ ꯑꯗꯨꯝ ꯍꯧꯅ ꯃꯌꯥꯝꯒꯤ ꯑꯗꯨꯝ ꯍꯥꯞꯄꯨꯗꯨꯅ ꯂꯥꯛꯑꯦ ꯑꯗꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯃꯒꯤ ꯁꯦꯂꯦꯛꯁꯟ ꯗꯥꯟꯁꯀꯤ ꯁꯦꯂꯦꯛꯁꯟ ꯇꯧꯕꯗ ꯃꯥꯅ ꯇꯧꯕꯗ ꯑꯗꯨꯝ ꯈꯜꯂꯛꯏ ꯑꯗꯒꯤ ꯃꯣꯏ ꯑꯣꯖꯥꯁꯤꯡꯅꯁꯨ ꯅꯨꯡꯁꯤꯅ ꯇꯧꯏ ꯁ꯭ꯀꯨꯜ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯈꯤꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯈꯔ ꯂꯩ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯔꯤꯒꯨꯂꯔ ꯏꯟꯀꯝ ꯂꯩꯇꯕꯅꯤꯅꯀꯣ ꯑꯗꯨꯕꯨ ꯃꯥꯗꯤ ꯇꯁꯦꯡꯅ ꯌꯥꯝ ꯐꯖꯅ ꯑꯩꯈꯣই ꯂꯥꯏꯔꯕꯁꯤꯡꯒꯤ ꯃꯔꯨꯞ ꯑꯣꯏꯅꯦꯅ ꯈꯟꯖꯕ ꯑꯗꯨꯒ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯤ ꯌꯥꯝꯅ ꯑꯣꯜꯋꯦꯁ ꯃꯦꯔꯤꯀꯜ ꯄꯤꯅꯅꯕ ꯍꯣꯠꯅꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯃꯥꯒꯤ ꯌꯥꯝ ꯗꯤꯄ꯭ꯂꯣꯃꯦꯇꯤꯛ ꯑꯣꯏꯕꯁꯨ ꯂꯩ ꯑꯗꯨꯒ ꯌꯥꯝ ꯗꯥꯏꯅꯥꯃꯤꯛ ꯑꯣꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯡꯒꯜꯁꯤꯡꯁꯨ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅꯤ ꯂꯩꯔꯤꯁꯦ ꯃꯥ ꯂꯥꯏꯔꯤꯛ ꯌꯥꯝ ꯐꯖꯅ ꯄꯥꯏ ꯑꯗꯨꯒ ꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯌꯥꯝ ꯀꯟꯚꯤꯟꯁꯤꯡ ꯇꯧꯏ ꯃꯥꯒꯤ ꯑꯄꯥꯝꯕꯅ ꯀꯣꯜꯂꯤ ꯃꯤꯒꯤ ꯑꯄꯥꯝꯕꯗꯣ ꯍꯥꯟꯅ ꯅꯤꯡꯕ ꯊꯨꯡꯍꯟꯅꯕ ꯍꯣꯠꯅꯩ ꯑꯗꯨꯃꯛꯅ ꯃꯥ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯇꯨ ꯊꯣꯛꯄꯅꯤ ꯁꯤꯃ ꯑꯩ ꯏꯁꯥꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯏꯁꯣꯔꯅ ꯆꯥꯟꯕꯤꯗꯨꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯐꯝ ꯑꯃꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯔꯝꯃꯒꯗꯤ ꯂꯩꯕꯥꯛꯀꯤ ꯑꯆꯧꯕ ꯑꯦꯁꯦꯁꯃꯛ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅ ꯂꯥꯛꯀꯅꯤ ꯑꯩꯒꯤ ꯆꯞ ꯆꯥꯕ ꯊꯥꯖꯕ ꯊꯝꯃꯤ